नुंसीरबी इचिलिनाउसिंग ngasiди akhoi punna nikagi mamangda pakhang leisabina nungsi mari thamnaba asi yabra yadabra haibagi matangda punna khangminasi islam da launa leinaba yaba nupa amadi nupi ani gi marakta nikanatna nungsinabagi karigumba mari amma fawba leite amasung islam da samaj gi oiba punsi dasu tangai fadaba matamda launa leinaba yaba nupa nupi ani gi marakta wari sabagi tanja laklabasu madugi damak achet parda thamnabagi hukum bibiri Allah taala gi yathangni ho paigambar gi nupi sing nakhoidi atai nupi singumna natte karigumba nakhoina gunadagi thapna leiba pamlaba dharma kaidabi oininglabadi nupa singa zarurat ki matung inna wa ngangnabada yamna tathot tanoganu haibadi kanagumba thamoida guna tawningbagi anaba leiramlabadi makhoidu khaurangba pokhigani amasung matam chuppada wa ngangbada hauna lichat kaiganu haijakriba asida maru oina senglabi ima ibe masingda haikhiba oizerabasu masigi paujel asidi kayamat fawbada lakkadoribi nupi samaj khuding makki damakni haibadi kanagumba lamlanba nupaga tangai fadaba wari sanaba matamdasu yamna tathot tanauba khonjel ga wari saroidabani maramdi athotba khonjelna wa haiba adumakna nupa adugi thamoida aranba wakhal pokhidanaba Allah gi rasul sallallahu alaihi wasallam na naitom oina launa leinaba yaba nupi gi manakta chatpa amasung maga zaruri oiba wari sanabadagisu athingba thambiri Hazrat Jubair radhiyallahu anhu dagi riwayat ni Allah gi rasul sallallahu alaihi wasallam na haibirammi adugum binupi makhoi gi mawalai taba makhoi gi manakta chatkanu maramdi shaitan na khoi gi singli singda igi ichelgumna chelli haijakriba hadis asida shaitan na hakchang de igumna chenba haiba asi londa amu oina sizina khibani masina takning libadi sini haibadi hek launa leinaba yaba nupi amasung nupa achikba mafamda naitom oiba mafamda leirabadi hakchangi apamba hengalaki amasung thamoigi khaurangba ithak hauraki adugumba fattabagi maikeida pungning onsil halli mawong asum namak karigumba launa leinaba yaba nupa amasung nupi nungsi nungonaraglaba amasung nungsi nungongi wari sanaraglabadi achet bathajabani haibadi makhoidu fattaba thabak lomda sangsin khigani atopa hadis amada hazrat Uqba bin Amir radhiyallahu anhu dagi riwayat ni Allah gi rasul sallallahu alaihi wasallam na haibirammi nasana nasabu naitom launa leinaba yaba nupi singi manakta chatpadagi hingu ansar gi manungdagi misak amana hanglagi ya rasulullah matai magi manau nupagi matangdadi kari yathangno Allah gi rasul sallallahu alaihi wasallam na haibiraki manau nupadi sifamni haizariba hadis asida manau nupa khakta nattana launa leinaba yaba mari khudingmak chankrabani hadis amada Hazrat Ibn Abbas radhiyallahu anhuma dagi riwayat ni Nabi Karim sallallahu alaihi wasallam na haidok pirammi achikpada naitom oiba mafamda kanagumba misak amma fawba kanagumbi nupi amagi manakta changanu tawbatadi nupi adugi mahram nikah haram oiba mariga loinana misak amma lekhatlaga hanglagi ya rasulullah aigi nupi haj tawba chatkadauri amasung aidi musalman singa loinana lanfamda lan yawnabagi damak chatkadauri mahagonda huzur sallallahu alaihi wasallam na haibiraki lanfamda chatpagi mahutta hankhro amasung nasagi nupiga loinana hastau launa leinaba yaba nupa amadi nupi singna nungsi nungongi mari thamnaba amasung lotna unaba haramni maramdi masigi unaba asimak jinagi achauba maram amma oihalli Allah taala na jinagi thongbu thingnabagi damak asigumba makhalgi lambi punamak thingbiri Allah taala gi sanaya thangni amasung nakhoi jina fattaba thabaki
फाउब नकलुगनु असेंबमकी मसी इकाई खंगदबगी थबकनी अमसुंग यामना फत्तब लंबी हाइजख्रिब वाफमसिंग असिदगी फोंगना खंगब ngamle मदुदी इस्लामना लौना लैनब याब मियोइसिंगा मरी थमनबा अमसुंग नुंसीनबगी युम्बी असि निका ओइना थंबीरी निकागी अतोपदा कनागुंबा लौना लैनब याब नुपा नुपीगी मरक्ता मरुप सानबा तिन्नबा लोइनबा नुंसीनबा थमनबा अमसुंग हराम ओइबा थबक चत्थबक खुदिमक यादे अल्लाह ताला ने हाइजख्रिब हदीस खरसिदा अमल तौबु ngamबगी पांगल पीनबी ओइसिन